Social media gi kana balorga YouTube channel gi kuthangda Manipuri Sabbath School lesson study hour asibu tattana tabiriba amasung anauba oina tabiriba nakoi mayambu Evangelist JP Thaime ehakna Prabhu Jisu Christ gi mingde nakoi bu taramna okchari Ishor gi ahingba wapao hapta khuding asumaina tattana aikoina nainaba phangba Ishor gi wahai ase aikoina taba phangba asimak ase Ishor gi thoidok hendokpa borni haina aikoina lausi asumaina aikoina hapta khuding gi tamliba asina aikoi gi thawai gi khongthangda Jisu Christ gi mafamda henna naksin hanba ngamba oisinu haibase aigi prathna ni aduga masigi Ishor gi ahingba wahai ase taraga aikoi gi punsi de ingtha tapthaba nungai yai phaba Ishor gi tung inbagi kanaba adu phangba oijasnu haibasisu aina sumaina haijaningbani tabiribana khoi mayamna chanbiduna channel asibu support tawbiyu channel asibu subscribe tawbiyu video asibu ni khoina like comment amasung share tawraga Ishor gi aphaba wapau sandokpada nakhoi gisu achauba saruk yabiyu haina nakhoi bu haijari ngasi asi para taret subani Third quarter 2024 ge Sabbath School lesson number 7 ado ekoi yengminagadori Paragi mamingna teaching disciples part 1 natraga Jesus teaches his followers Jisu Christ na mahaki sebok singda tambi takpiba ge ahanba saruk ado ekoi ngasi yengadori Memory verse oina ngasi ge parana ekoi de pibiri basi Mark chapter 8 ge verse 34 Then Jesus called the crowd to him along with his followers. Aduna Jisu Christana mi mayambo mahaki sebok singa loina na kaurakhi. He said mahakna hai, if anyone wants to follow me, he must say no to the things he wants. Kana gumana Jisu Christa ay gitung ining labadi nakoi nasana pamjaba pot aduda ay pamde asi tawraroi hai na hai bangamba oigadabani hai. He must be willing to die on a cross. And he must follow me. Maha ase karigumba cross ta nang buhato kadabani hairabasu madu phawba ai Ishor gi tung inba oina sijage haibagi wakhal ado adugi thona adu leiraga ai gi tung ingadabani haina Jisu Christana haibi ki Mark ki ahanba sarukta Jisu asi kanara haibadu utpire mahaki angakpa pangal mahaki angakpa thabak miracles mayamdudagi aikoina khangba ngamle adudi mahak ase savior ni Kanbiba mapuni Ishor ne haiba aikoina khangba ngammi Mark chapter 8 tagin 10 phawba asida Jishuna mahak ase kanane haina mina haina bagi haibagi maramda tambiba aikoina ugani Jishuna mahak ase Ishor ne haiba utpi khiba kayado mina khangbirabra mina lausinbirabra amadi mina thajabirabra tasengnamak mi singna mahak ase Ishor ne haibado lausin khrabra haibado confirm taunanaba Aihak asibu mi singna kanane haina bage haibagi wahang ase Jisu Christana hangki sebok singda Jisuna mahak ke sebok singda hangi ai ase kanane haina na koina khan bage haina Peter na khomki nahakti Ishor ne nahakti Messiah ne haibase confirm tawbiraba matamda Jisuna kanbiba mapu Ishor ge punsida kari awa anang thengnarakani amasung mahak ki punsi karamna lengani haibado Jisu Christana tambiba hauki ekoina para ase naina minasi Ahanbada aikoina Mark chapter 8 ki verse 20 digi 30 sida Jisu na mittangba nupa bu phanbi ki bo wari adu aikoina ui masigi wari sida Jisu na mittangba nupa adu bu anirak sokpi ki ma ki mit ado unana ba Jisu na anirak sokpi ba darkar tarakhi kari gidamak Jisu na anirak sokhi bra isin inausa why to touch amrak sokpada phanba ngamdabra kari arthano yengse aduga Kari para tambe yabage haibadusu ekoi yengminasi Matthew Luke amadi John nasu Jisu na blind man haibade mit tangba nupa bu phan khibage wari adumak ekoina iduna leibada ekoina thengnai adubu Mark chapter 8 verse 22 dagi 30 da leiriba wari sidi yamna unique oiba top atopa gospel singda leiba aduga manadaba asida khakta leiba Mark ki gospel da iduna lei Jisu na mit tangba singbu phali Adubo hairiba hauzik ki wari sida Jisu na mittangba bu phanbase yamna tongan bani isin inausing karamna tongan bara Jisu na anirak sokpi ki mittangba nupa ado phanana bagi damakta Jisu na anirak sokpa darkar ta ki amarak sokpada phakide adubo anirak sokpada phaki isin inausing
ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯣ ꯕꯥꯏꯕꯜꯗꯒꯤ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ Mark chapter 8 ki verse 22 dagi 25 ꯐꯥꯎꯗ ꯀꯔꯤ ꯍꯥꯏ They came to Bethsaida and some people brought a blind man and begged Jesus to touch him ꯃꯈꯣꯏꯅ Bethsaida ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯃ ꯄꯨꯔꯛꯑꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯣꯜꯂꯨꯛꯅ ꯃꯥꯕꯨ ꯁꯣꯛꯄꯤꯔꯒ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ Verse 23, he took the blind man by the hand and led him outside the village. Bethsaida gi khungang adudige Yeshu Christa na mitang nupa adu makut chinglaga puthokhi. When he had spit on the man's eye and put his hand on him, Jesus asked, do you see anything? Yeshu Christa na mitang nupa adugi mit aduda magi tin ase sitchilaga Yeshu Christa na hangi. Nang kari kari uba ngambra. Verse 24, he looked up and said, I see people that look like trees walking around. Mitang ba nupa adu na khummi. Mahak na yengkhalaga. Ay mi singbu uwi. Adubo makoi se upan bigum na seng na ude upan bigum na leng laga laibado ay na uwi haiki. Verse 25. Once more, Jesus put his hands on the man's eye. Amukkahan na Jishu Krista na mahaki khut aduna nupa adugi mit aduda sokpi ki. Then his eyes were open adudagidi mitang banupa adugi mit adu hangdoke. His sight was restored udaba adu uba horaki and he saw everything clearly. Hozikti pot pum na se tarang tarang na seng na uba ngamki. Verse 26. Jesus sent him home saying, don't even go to the village. Jishu Krista na nang yum da chakro adubu khungang da changlaga aina phan bani habse nang hairu ranu ko haina Jishu Krista na thadoki. Jishu na nupadugi makut pairaga khungang dugi mapanda puthokhi aduga Jishu na healing adu tawki ichini nausing mid adu amuk uhanna ba Jishu na anirak sokhi base Jishu gi ahan ba sokhi ba aduda sakti haibade healing power laitra bazala makut na soktra basu magi wahai amana pharo haibada adumak phan ba ngambane Jishu Krista adubu makut mak na sokpiki sokhi ba aduda phakide adubu anirak sokpagi darkar taaki madudi karigira isini rausing Jisuna masise thawoina miyoi ba aikhoida natraga matam aduge seboxing da miyoi sing aduda para tambina na ba tawkhibani karamba parara mana tamning libase Mark chapter 8 ase maru oina Jisuna awa anang thengnagadaba mahakna cross da sigadabagi maramda adugi matangda tambibani habse aikoina ui mahakki seboxing da mahakna sigadaba mana waba khanggadaba adugi maramda tambibani adubu mahakki seboxing da madu amarak tambibada habadi aigi awa anang sumaina thengnagani ai cross da sigani haina amarak habada lawsinba ngamkide magi seboxing da Jisuna cross da sigani habase makoina suktha thajaba ngamkide amasung thaja ningkide maramdi makoina yenglibasidi Jisuna Jews ki ningthau oina political king oiraklaga Romans ki khutgi makoibo freedom ningkha tamba pigani habase sebok singdugi thajabani isin inausing aduga makoigi ningthau Jisuna cross da yamna izzat sokna sigani habase makoi thajade amasung thajaba ngamde aduga loina loina na thaju thajaningde makoi ase Jisuna hanjin hanjin tambi ki mahakna awa anang khanggadaba amadi cross da sigadabagi maram adubu seboxing na madu uba ngamde khangba ngamde ngasai gi mitangba nupaduna amarak sokpibada udi uraga tasengna uba ngamdaba uriba adu karino haiba khangba ngamdaba adugumna seboxing dusu oiki adubu Jisuna anirak suna sokpiba matamda mitangba nupa adu sengna uba ngamki masida Jisuna tambining liba paradi mahakki seboxing ado mitangba nupa adugumna anirak sokpiba darkar tai haibase Jisuna takpibani haibadi ishorgi pautak ase amarakta gyan taba wagani maramdi masi laiwani ichin inausing aduga amarak tambiba takpiba aduna okle haina haibe yaroi adubu anirak ahumlak marirak tambiba takpiba mathau tai haibase parasidagi ekoi uba ngammi adunane aikoina nurturing darkar tai hairibase baptize tawbi khre haina tumin thadok piba tambi khrena haibi khrena haina tumin leithokpa yade adubu makhoi adubu nurture tawbiba makhoi bu yengsin biba makhong sombiba ising chaibiba ase darkar ta bani gospel ministry da haibase masige paradige ekoi khara lawsinba darkar tai okay adudigi di verse 27 dagi 30 duda Jisuna seboxing da hangki ai ase kanane haina mi singna haina ribage haibage wahang ase Jisuna hangki
Sebok sing na khumi. Some say John the Baptist, others says Elijah, and still others says one of the prophets. Mi khara na hai nang ase John the Baptist ni. Aduga mi khara na hai nang se Elijah ni. Aduga mi khara na hai nang se Maijo ni, prophets ni hai na hai duna laye. Jishu na makha taraga hangki. Adudi na koi na di ay se kanane hai na lawbage. Peter na sat law na khumi. You are the Messiah. Nahak se Ishor ni. Nahak ase ningthaw ni hai na khumki. Maduda Jishu na hai. Ay ase Messiah ni hai ba na koi kanada su tak thokunu ko hai na Jishu Krista na hai ki. Ichini now sing Jishu gi wari sing se aikoi na adum tabada. Mahang na aphaba thabak tauba healing tauba matam sing da masi se tak thokunu ko. Mi khangan ganu ko hai ba ge wahi ase Jishu Krista na hek sijinabani. Masi karigi oy bazala. Aigi wakhal dadi ichini now sing mi mayam da khangan lo hairam ladi he na chumbra he na phagadra hai na khalline. Masi de na koi di kari khali ichini now sing. Jishu na hai ay ase Messiah ni hai badi ningthaw ne Jews ki ningthaw ne hai base kanada su tak thokanu. Why karigira Jishu na asum na hai base maram yengmin asi ekoi. Jishu gi matamda mi singdu gi wakhalon se yamna tongan ki. Haibadi makoi gi wakhal di amasung makoi gi apambadi makoi bo Romans ki khutgi ningkha tamba pi ba makoi gi ningthaw sakti leina ningthaw ama leiba haibase makoi gi khwai di gi pamjaba amani. Aduna Jishu ase Messiah ne promise king ne ningthaw ne haibase mi singna khangladi mahakpu namphuda ko public na mob sagat laga nampu da Jishu bu Israel ge ningthaw political king oihangadaba hotnarakani habadu Jishu Krista na uki. Sumaina adugumna tawrakladi Jishu ge ministry da akaiba lakani habadu Jishu na hana uba ngambani sininaw sing. Mahak na khange aduna madu thokhan da ningai Jishu na mahak ase ningthaw ni Messiah ni habadu tak thokanu haibagi wasa haiki maramdi mahaki matam adu yauraktabagi ni sininaw sing. Masida ngasi parada wahang ama piduna laye. Madugi wahang di ekoi amuktang yang se. Are there times when it's important not to say some things? However, true there might be. Achumba oirabasu hairoi daba matam laibra haina hange wahang se. Are there times when we should not talk about some Bible truths? Bible ge achumba se ngang loi daba tambiroi daba matam laiba zatla wahang da hange. If yes oirabadi Hoi adugumba matam lai hairabadi why shouldn't we talk about them karigira aikoi na hairoi daba achumbane haina hekta mapham matam maram chadana haibase yade haibase Jishu gi wari sidigi aikoi na tam sinjaningai laye ngasi sininausa haina singna ngang ba tai aikoi mapham matam maram chana haiba tai aikoi mina hainai achumba wa aranba mapham aranba matam da ngangladi achumba wa ado aranba oye haina Aduna aikoi se sininaw sing Christian oiba se yamna haisingba amagi mathaudi am taine. Karina karamba matamda haiba karina kanada haiba aduga karamna haiba haiba se aikoi khangba tai. Achumbani haina panglaw lawba panghai haiba se apangba amagi thawong ni haiba se ngasi gi Sabbath school lesson dige aikoi na uba phangi. Amuka mathang tarakpada what must we do to follow Jesus the cause of discipleship. Krista gi tung in labadi maduda Thengnagadauriba se karira. Karira Jishu Krista gi tung inbada aikoina tawgadaba thabak se. Masi se aikoina Mark chapter 8 ki verse 31 dagi 38 phawdo masi gi wari se aikoina uba phangani. Jishu gi tung inba haiba se karino. Jishu gi tung inbada kari changi. Ichini now sing Jishu na pambadi maha ki tung inba singna makhoi gi cross pu khatlaga Jishu gi tung inbaduni. Aikoina memory verse ta pamina khre cross pu ba haiba se Aikoi shu Jishu Krista gumna siyo haibadi nate. Hoi literally aikoi cross takta pangting laga siyo haibadi nate. Adubo awa anang khangani. Cross da sibada awa ba khang bado madugumba awa anang dinang khang batay haibase Jishu gi wahini chini nausing. Mark 8 verse 31 dagi 38 gi wari do aikoi muktang yengmi nasi. He then began to teach them that the Son of Man must suffer many things and be rejected by the elders. Jishu Krista na makoy da tambi. Adudi, mi gi machani pa Prabhu Jishu Krista ase. Ahal laman sing digi, awa anang theng na gani. Ahal laman sing na singlop ki leader sing na yabi daba ma theng na rakani. The chief priests and the teachers of the law, and that he must be killed and after 3 days rise again. Porohit len sing na
ꯑꯣꯖꯥꯁꯤꯡꯅ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯤꯡꯂꯨꯞꯀꯤ ꯂꯤꯗꯔꯁꯤꯡꯅ ꯃꯥꯕꯨ ꯌꯥꯔꯣꯏ ꯃꯥꯕꯨ ꯄꯥꯝꯂꯣꯏ ꯃꯥꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯅꯤ ꯃꯥꯕꯨ ꯋꯥꯍꯟꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛꯀ ꯍꯤꯡꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ. He spoke plainly about this and Peter took him aside and began to rebuke him 하ය네. मसी हाइबा मतमदा पीटरना माबु चिंगथोकरगा जिसु ख्रिस्ताबु चाइबा हौखि हाय. Verse 33 that but when Jesus turned and looked at his disciples he rebuked Peter aduga jisu Christana on thoraga mage seboksing aduda yenga mahakna amuka Peter adubu chaiki karamna chaiki get behind me Satan he said aigi tungda thokro aigi mangda leiganu chakro Satan haina jisu Christana haiki. You do not have in mind the concerns of God but merely human concerns. Ishorge wakhalondu nangi thopta changdene adubu migi chanabi adu khaktanine nangi thopta leiribase haina jisu Christana Peter bu chairaga ngangbiki. Jisu gi se boxing na jisu ase kanbiba mapuni haibadi khange adubu laibak thibadi ichin inausing makoina jisu bu kanbiba mapuni haina khangbaduna makoiga jisu ga gi marakta lainariba relationship mari matado honghan ki hai. Masi sabas school da iduna lay phajana ay muktang pathok charake English ta. The followers now know that Jesus is the Savior. Sebok sing na hujikti khange Jisu Christa ase kanbiba mapuni habdo makoina khange hai. This knowledge changed their relationship with Jesus. Hujikti kari taure Jisu ase kanbiba mapuni haiba khangba aduna Jisu ga sebok sing gi marakta lainariba mari mata aduda ahongba purakre hai. Kari artha oigadabana mase isini nausing Jisu ase kanbiba mapuni haina khangbaduna karamna sebok singi asoiba oigadabra aikoi yengminase mase yamna maru oiba amane haina haijaninge ngasai su kharadi pangre mathakta matamdugi mising including Jesus 12 disciples sebok singna pawba Jisu asibu ningthau oihalaga makoibo Romans ki khutigi kanbiba mapu oihanba haibase makoigi wakhalni makoigi apambani aduna hujikti makoigi apamba makoigi khanjabagi onna tainabada Jisuna cross sigani Rome gi sipai singna mabu phagani mabu hatkani haiba matamda Jews masasing maru oina magi sebok singna madu taningde madu pamde madu yaningdre aduna makoina ngasai Jisubu ningthau oina khallamba mangdo oithoktre aremba takre makoigi mangdo aremba takraba matamda makoiga Jisuga gi marakta ahongba khetnaba gyan tanadaba mari mata pharaktaba haibse leirakhi haibse ekoin uba phangi sininausing aduga amuk Jisu gi tung inba singsu Jisu gumna awa anang khangani mina nokna bigani mina tukkacha bigani mina pambi roi marup leiroi masi singse haiba matamda sebok singdu yamna pelamde madu makoigi aningba apamba oikhide sininausing masi singse Jisu na hek hairakpada hojik khakta Jisu nangdi kanbiba mapuni hairama Peter duna Jisu bu nakanda puthokle hairaga Jisu bu chaikhi haine Bible na karamna chaikhi bra Peter na nang adugi wado haiganu awa nang thengnagani haiganu nang cross da sigani haiganu haina Peter na Jisu bu chaikhi matamdu da Jisu na amuk Peter bu akanba wahai sijina duna hai Peter nang se Satan ne get behind me Satan Satan nang chathokro haina haiki hoi Peter dumak Satan oi haibadi natte adubu matam adumak tada Peter ado Satan na khudum chankre ngang libado Peter na natte adubu Satan ne haibase Jisu Christa na matam aduda phongdokhi ichini naw sing ekoi loinamak Satan amamamdi oye ne marakta natra ko ekoi nangna aina pap tawredi matam aduda nangse aise Satan oibane ichini naw sing masi kaugum se ekoi cross mathakta siba haibase matamduda yamna leikha taba mina usitpidaba khutsi ama oirami Roman singna mi bu tamthina hat pa haibasida khwaidigi tamthiba mi hat se karira hairaga cross da yalaga hat pa adu oiramki adu oikhrabanina mi kanana su cross da siba ase pamlamde cross haibase kanana su pamde taningde adugi maram oiduna Jisu bu nungsiba Jisu gi tung inba Jisu gi sebok ama oibase cross pugadabani natraga cross haibage wahai ase khudam oigadabani haiba kanda kanana su cross haibage wahai do su pam pam lam ki de matam aduda isin inausing aikoina John 12 ki 25 ti yengba matam da kri hai he who loves his life will lose it
Kanagumana magi punsibu nung siraga hingnanaba hotnaradi madu mangani sigani. And he who hates his life in this world will give it for eternal life. Adu bunga sige taibang pansa. Ay ki punsi se sirabasu Jishu ki damak sige haina kathokrabadi. Mahaki damak ta lomba naidwa punsi adu lay haina. John 12:25 the Jishu Christa na haibi. Para sidige ekoina tamba yaba amadi. Christian oiradi awa anang thengnararoy. Ana ayek lairaroi, later lairagi chaitheng phanglaroi, awat apa lairaroi haina, khanduna Christian oiradi, madu ningba kaiba, khongthang ama oigani isini nausing. Ngasi Christian singlup ayambada tambiduna laye, madu dikri, nang na Jishu po lawsiladi, Christian oiradi, Jishu gitung iladi awat apa lairoi, ana ayek lairoi, nungaibata na thangani haina tambiduna lairi. Madu ngasi ekoina prosperity gospel haina, kanna ngasi chattaduna laye. Mado Bible gi matung innadi aran bani isini nausing. Bible na haibadi Christian oiradi awaba adumak mayok na ragani. Jishu na hai ay gitung inge khaladi awa anang thengna ba haibase soida bani. Adubo apaba paudi karira isini nausing. Haujik ki awa anang khangliba awaba gi punsi hingduna lairiba ngasi gi wariba punsi sigi wangmada nungaiba pitadaba asi ana laitaba hospital laitaba cemetery laitaba mafamda punsi toloina hingani habse Bible gi amadi ishor gi soidrabo wasakni. Okay, ekoi makha sataraksi the mountain and the crowd. Mark chapter 9 verse 1 dagi 13 phawba do ekoi muktang yengsi. Mark chapter 9 verse 1 dagi 13 adu ekoi ni yengba matamda transfiguration saktam hongba haibagi matangda ekoi na uba phangi. Verse 1 da Jishu na hai, truly I tell you, some who are standing here will not taste death before they see that the kingdom of God has come with power. Jishu Christa na hai taseng na aina na koi da hai rebini ko hauzik asida lepto na laibasing se asiba mahaw tangdraga Jishu na maki ning thau laibak ta changba do ugani hai na hai ki. Masigi verse se yam na luba bhap taba waba verse adumak oibani. Kari arthano yengmina se ekoi masigi verse se. Jishu na hai hauzik lep liba na koi kharadi ishor gi ning thau laibak ado ingam ngamba pangal ga loina na laktri phau siba gi mahaw tang loi hai na Jishu na hai ki. Makoi ado subsi shiraroi hairibra masi hairibase. Peter, James, John, hauzik phau hingduna lairibra isini nausing. Ishor gi ning thau laibak haibase karibuno second coming adubura. Ekoi yengminasi. Masi se ekoi na Matthew 16 gi 28 ta chap manaba para ase piduna lay. Adubo Matthew na kari haibra ado ekoi amuktang yengsi. Matthew 16 gi 28 ta. And I tell you the truth aduga aina na koi da taseng na hairibane. Jishu na hairibane ase. Some standing here right now will not die before they see the Son of Man coming in His kingdom. Hauzik leptu na lairiba na koi gi marakta Jishu Christa ase maki ning thau laibak aduda changkiba ado udri phawba asiba haibadu phangloi asibagi mahau tangloi haina Jishu Christa na haiki. Masi se mi khara na second coming bune haina tambi basu lai. Adubo masidi second coming bu natte isini nausing. Matthew na seng na takpire masi se second coming bu natte haiba. Masidi Jishu na siraga amuk hingatuna sarga gining thaulai baktuda halakhiba adubo haibani. Hauze ekoi ne yengsi transfiguration saklon hongdokpa adugi matangda ekoi ne yengsi. Numit taruk ni gi matungda Jishu na Peter, James amadi John bu chingthakta pukhatle. Maduda Jishu gi saklon onki. Jishu gi pirol ungum na ngauduna irang langki. Adudagidi Moses ka Elijah laklaga Jishu ga wari sana badu sebok singduna uki isini nausing. Makoi na sana ki bo wari adu kari wari oigadawri bra. Ko madu Luke 9 gi verse 30 amasung 31 da makoi na sana ki bo wari adu bibi duna laine. Ekoi yengse Luke 9 gi 30 amasung 31 da. Two men, Moses and Elijah, appear in glorious splendor talking with Jesus. Transfiguration gi chingthak aduda Moses amasung Elijah na laarga Jishu ga wari saba haukre. Verse 31 da. They spoke about his departure, which he was about to bring to fulfillment at Jerusalem. Jerusalem thadok laga Jishu Christa na chatkadabagi maramda makoi adu wari sana rammi haine sini nausing. Okay, sumaina tawraga haujikti transfiguration adu loiraga mathangi ayukta makoi ado amuk chingthaktagi kumtharakle. Maduda Peter, James amadi John na Jishu da hangki. Elijah hana lakani haibase karino masigi arthadi karino takpiyo haina hangki. Jishu na khomi Elijah di lakhre na. Masida Elijah hairibase Elijah asengba adubu natte chini nausing. Jishu na masida Elijah di lakhre hairibase kanabu no hairibase masidi John the Baptist puni haibase ekoina khangadabani.
Sumaina tawraga John the Baptist pu hatkre Jishu busu hatkani adubu Jishu di numit humni gi tungda amuk hingalakani haina Jishu na makhoida takpiki matam sida chingthakta ka khidaba sebok mapan adu makhada leihobani Jishu ga Peter James John na kumlak tringaida sebok mapan asina but na puraba nupa macha ama thengnaki makoina but adu tan thokna na ba hotnai adubu makoina but adu tan thokpa ngamlamdre Jishu na chingthakta gi kumtharakpa urabada ngasai gi sebok mapan du Jishu gi manakta chenchilaga paudam adu piki but na puraba nupa macha adu gi mapa laklaga Jishu da hai verse 22 chapter 9 gi Mark if you can do anything please have pity on us and help us magi wado ekoi munna tasi ko kari hai if you can do anything kari gumba nangna kari gumba khra tauba ngamladi ishor ekoi bo mateng pangbiyo hai ne khudak aduda Jishu na nupa du ge wahai if you can nang na ngamladi hai bo wahai du dagi nupa asida chingnaba leire hai base magi thajaba se yaudre hai base Jishu Krista na uki aduna verse 23 da Jishu na kramaina khummi nang na ngamladi hai badi karira Jishu Krista na amuka wahang hangbani nupa du da amuka Jishu Krista na onsillaga nang na ngamladi hai badi wahang ase hanglaga nupa aduda Jishu Krista na paukhumda sumaina makha taki thajaba leiba mi du dadi ko loina mak karisu oithokta leitabani ko haina Jishu Krista na khumki nupa macha adugi mapa adugi thajaba watpana mahaki machabu phalam loidaba khachikta watpani ichini nausing mafam aduda adubu Jishu gi wahang duna ngasai gi nupa macha adugi mapa ado thamoi honghanki aduga mapa aduna hai hojikti ai thajare haina mapi tana changlaklaba matamda Jishu na angang adubu phanbi ki ichini nausing aikhoi gi thajaba watlaba matamda aikhoina phangpham thokpa bor ishor dagi phangloi haibase masiki wari dagi aikhoina uba phangi thajaba faith haibase adukki matik pangal leiba adukki matik darkar oibane Christian gi punsi da haibase aikhoina tamsin jasi okay mathang tarakpada who is the greatest kanana khwaidigi chawbra haibge maramda aikhoi amuka yengsi Mark chapter 9 gi verse 30 digi 41 da Jishu na mahak sigadabagi wari ahanba saba haurakpa matamda karamba mina mabu reject tawgadra mabu yaroidra aduga kanana mabu hatkadra haibagi maramda Jishu na hai adudagidi mahak sigadabagi wari ani suba oina sanarakpa matamdadi Jishu na mahakpu kanagumba amana yonthokani haibaga maramda haiki adubo ichin inausing Jishu Krista na matam aduda miyoi asina Mr. XY na aibu yonthokani haibaga maramdi Jishu na kariso haikide aduga Jishu na hai ai sigani aduga numit humni gi tungda ai amuk hingalakani adubu laibak thibadi isin inausing ai sigani aduga ai amuka hingalakani haina Jishu Krista gi chinban gi thorakpa wahi se mahaki tung illiba singna anirak suna Jishu gi chinban gi taning lamki de haine ngasi gi sabas school na hojikti Jishu ase Galilee gi Capernaum da matom da changlakhi mahaki tung inba tarani thoi dudi lamna leihokre ngahak leiraga makoi tarani thoi adusu Jishu na changhiba yum aduda changlakhi matam du Jishu na makoi da hangki nakoi kari kari wari sana duna lakpra haina Jishu na wang hangki isini nausing Jishu khangdab jala makoi na wari sarakpado natte ne Jishu di loina khangine adubu khangna thawoina Jishu Krista na hangki karigi makoi gi thamoi adu sengbra haibadu Jishu Krista na yenglaga wahang adu hangki kanana su paukhum pi khide makoi na sanarakhiba wari ado makoi tarani thoi gi marakta kanana khwaidgi ishor gi ningthau leibakta achauba greatest ado oigadra haibagi wari makoi masen sanaraga lakhi haibado Jishu Krista na ui khangi tai loinama Jishu na para phajaba tambi ki matam aduda ishor gi ningthau leibakta nahakna khwaidgi achauba khwaidgi maru oiba mi oige haina khalladine nakoi hauzik minai oigdabani haina Jishu Krista na haibi ki minai oiba haibase karino haibado Jishu na thabak thokna mafam aduda action yauna takpi ki Jishu na angang amabu pamkhalaga makhoi mayam gi marakta thamki angang do Jishu na mahaki pambom da pamkhalaga haiki nakoi na pikliba angang sibu nakoi gi narakta lawsin bangamladi nakoi na aibu su lawsin krabane aduga aibu lawsin ladine aigi ipabu su nakoi na lawsin krabane hana Jishu Krista na haiki pikliba angang ne da karisu khangba natte maru oiba mi natte achau asang natte pangal leiba natte haina angang adubu thawoidaba adudi mahakai daunungda achauba maru oiba mi oira roi habase Jishu Krista gi wari adudagi uba ngamki John amo hangine Jishu da Jews nataba Gentile sing lamlanba singdi karam tauba tabra
ko aikoina verse 38 chapter 9 Mark ki teacher said John na Jisu Krista bo oza haina hangki we saw someone driving out demons in your name and we told him to stop because he was not one of us ko isin inaw sing John na haya oza Jisu nanggi ming pairaga ko miyoi khara na but tan thokraga leide adu bo mokoi de akoi gi irak te yawbu na tabanina adu tawgunu haina akoi thingbi kre masi kramaina tawgadra Jews na tabasing na tabak tawri base yabra haina Jisu Krista ngonda hangba hawki Jisu na khumme kana oiresu ko Bible ge mayokta Ishor ge mayokta tambi takpi daba makhoi adudi aikoi gi mi ne Ishor ge maram da Bible ge maram da seng na takli ba do mado aikoi gi mi ne makhoi lamlan ba natte hai base phajjakrba para adu Jisu na matam aduda amuka tambi ki humbleness no look pa hai base Christian ge khwai dige chawrba gun amani hai base aikoi na uba ngami sin ni nausing mi ama bo hanthana khanba mangon dagi di aina hele haina khanba Singlupta machin chattaba sanga leijadaba lairaba lairik laisu lan thum leidaba amagi mawa lobidaba makoi bo hanthana ubiba church bota church business ta makoi ge mawa lobidaba face value yenglaga wayal bichar tauba asiguma mayam se yade haibase ngasi ge parana su ekoi bo amukka hanjinna takpiduna ningsing handuna laye chin inausing Ishor ge mityeng dadi nang ai ase chap manai aton bu khungat piba ngamba nahak ado Ishor gi mityeng da khwai digi awangba khwai digi achauba khwai digi yai phaba oigini haibase ngasi ge para digi ekoi tamsin jase okay hojik ki para gi aroi bada ekoina Thursday gi portion de yengsi the healthy man in health hakchang phana mai gi kom da changba hai ko Mark chapter 9 gi verse 42 digi 50 Mark chapter 9 gi verse 42 digi 50 masigi verse su ko isini nausing Christian ayambana amuka khara lana interpret tawriba mapham amani masi norok ki mai haibadi hellfire ase sukmut mutloi adum chaktuna leigani haibagi idea da tambi duna leibaso ekoina uwe ngasi adubo madu khara lanba interpretation ma le haibase ekoina haijaningi khara lanba oigani haibadi ekoina eschatology ase study tawrakpa matamda masige passage asida masida lomba naidana mutpa naidana maigi komda mai chakani habse akoina study tawba phangde hoi ngasigidi madurom de yamna deep oinadi naina roi maramdi sabas school lesson na piriba focus asidi ki khara khetnagani ngasai gi subject aduga adubo saruk kharadi adumak sokpasu yai ekoi yengminasi Mark chapter 9 gi verse 42 de gi 50 sida Jisu na tambi ba maru oiba ahum laye ahan bada causes to sin pap thoklakpagi mari makhun haiba tare ko adudagidi ani shubada fire mai aduga ahum subadana salt thum asigi maramda Jisu na tambi ki mafam sida ekoi yengse verse 42 da Jisu na kri hai if anyone causes one of these little ones those who believe in me to stumble kana gumna pikliba angang sing asibo aibu thajabagi punsida makhoigi lambi da nakoina stumbling block yai khai thingai ba athingba piba oirabadi haina Jisu Krista na haiki makha do ai loina pararoi Bible paiba singna verse 42 digi 50 phawda adum yengbiu masida little ones apikpa angang sing hairibase kana bura hairadi masise Christian nauna oirak pasing adubuni ko new convert sing adubuni Singlup ki oza sing lusing basing na hai riba nauna changlakhraba new convert sing sibu thawaida yok thak piba darkar tae haina Jisu Krista na tambiye lukhrabi sing mama mapa leitaba angang sing aduga lamlan basing bu nungsina tawbiba haibase Christian gi tangai phadraba thabak amani Singlup ta nauna changlakhraba sing bu special care piba tai isini naw sing adudi natraga makoi bu thawoi bi daba lamjing lamtak pi daba makhong sombi daba ising saibi daba taradi nakoina makhoi adubu stumbling block oibani makhoi gi sarga gi thong thingjin bani nakoina makhoi bu changhan dabani haina Jisu Krista na masida takpi duna laye ai di adugumba makti oiroi sene ko isin inausing nang ai changba ngamdramak oirobasu changge haiba mi sing du di harauna nuaina changjapa oisunu ne sin inausing mathangda aikoina fire mai gi maram da tene yengsi masida mai hairibase hellfire mai gi kom du da chakliba mai se supmut mut loi adum chaktuna laigini haibra Jisu gi wafam se natte adu natte isin inausing masise aikoina ngangliba context ado khara gyan taba ama change
ꯖꯤꯁꯨꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯄꯥꯞꯀꯤ ꯐꯠꯇꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯇꯁꯦꯡꯅ ꯃꯩꯒꯤ ꯀꯣꯝ ꯃꯅꯨꯡꯗ ꯆꯥꯛꯇꯨꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯟꯇꯦꯛꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯁꯨꯅ ꯍꯥꯏꯌꯦ ꯅꯈꯨꯠꯅ ꯄꯥꯞ ꯇꯧꯔꯗꯤ ꯀꯛꯊꯣꯛꯑꯣ ꯅꯈꯣꯡꯅ ꯄꯥꯞ ꯇꯧꯔꯗꯤ ꯀꯛꯊꯣꯛꯑꯣ ꯅꯃꯤꯠꯅ ꯄꯥꯞ ꯇꯧꯔꯗꯤ ꯀꯣꯠꯊꯣꯛꯑꯣ ꯍꯥꯏꯅ ꯖꯤꯁꯨꯅ ꯍꯥꯏ ꯃꯁꯤ ꯇꯁꯦꯡꯅ ꯀꯛꯊꯣꯛꯈ꯭ꯔꯁꯤꯔꯥ ꯀꯣꯠꯊꯣꯛꯔꯒ ꯂꯪꯊꯣꯛꯈ꯭ꯔꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯃꯤꯠ ꯑꯁꯤꯁꯦ ꯖꯤꯁꯨꯒꯤ ꯄꯣꯏꯟꯗꯤ ꯅꯈꯣꯡ ꯅꯈꯨꯠ ꯅꯃꯤꯠ ꯍꯛꯆꯥꯡ ꯀꯌꯥ ꯂꯣꯏꯅ ꯁꯨꯔꯒ ꯃꯩꯒꯤ ꯀꯣꯝꯗ ꯆꯪꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇꯤ ꯅꯈꯣꯡ ꯑꯃ ꯅꯈꯣꯡ ꯅꯥꯝꯃ ꯑꯃ ꯌꯥꯎꯗ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯅꯈꯨꯠ ꯅꯥꯝꯃ ꯑꯃ ꯌꯥꯎꯗ꯭ꯔꯒ ꯅꯃꯤꯠ ꯅꯥꯝꯃ ꯑꯃ ꯌꯥꯎꯗ꯭ꯔꯒ ꯁꯔꯒ ꯆꯪꯕꯗꯨꯅ ꯍꯦꯟꯅ ꯐꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯅ ꯍꯦꯟꯅ ꯐꯩꯅꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯖꯤꯁꯨꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯍꯛꯆꯥꯡ ꯐꯅ ꯃꯩꯒꯤ ꯀꯣꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠꯇꯤ ꯍꯛꯆꯥꯡ ꯅꯥꯝꯃ ꯁꯨꯗꯅ ꯁꯔꯒ ꯆꯪꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ꯭ꯔꯅꯦ ꯃꯗꯨꯅ ꯍꯦꯟꯅ ꯐꯩꯅꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯅꯨꯡꯁꯤ ꯍꯩꯕ ꯖꯤꯁꯨꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯗꯅ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯁꯤ ꯈꯣꯡ ꯈꯨꯠ ꯁꯨꯗꯕꯒꯤ ꯋꯥꯗꯤ ꯍꯥꯏꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯔꯒꯗ ꯑꯗꯨꯕꯨ ꯁꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁꯦ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯕꯤꯆꯥꯔ ꯃꯄꯨ ꯑꯣꯏꯅ ꯍꯛꯆꯥꯡ ꯐꯅ ꯁꯛꯆꯨ ꯐꯖꯅ ꯑꯗꯝ ꯑꯃꯗꯤ ꯏꯚꯒꯨꯝꯅ ꯋꯥꯡ ꯆꯥꯎꯅ ꯗꯤꯐꯦꯛ ꯂꯩꯇꯕ ꯑꯃꯛꯄ ꯂꯩꯇꯕ ꯁꯥꯕꯥꯟꯗ ꯑꯩꯈꯣꯏ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯩꯒꯤ ꯀꯣꯝꯗ ꯆꯥꯛꯂꯤꯕ ꯃꯩꯕꯨꯟ ꯐ꯭ꯂꯦꯝ ꯑꯗꯣ ꯑꯦꯚꯔꯂꯥꯁꯇꯤꯡ ꯅꯠꯇꯦ ꯃꯨꯠꯄ ꯂꯩꯇꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯑꯗꯨꯝ ꯆꯥꯛꯂꯒ ꯂꯩꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯩꯗꯨꯅ ꯆꯥꯛꯈ꯭ꯔꯕ ꯄꯣꯠ ꯑꯗꯣ ꯂꯣꯝꯕ ꯅꯥꯏꯗꯅ ꯃꯥꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯍꯩꯕ ꯏꯁꯣꯔꯅ ꯃꯥꯒꯤ ꯈꯨꯠꯁꯦꯝ ꯑꯣꯏꯈꯤꯕ ꯑꯗꯨꯕꯨꯅꯦ ꯄꯥꯞꯅ ꯉꯝꯂꯒ ꯁꯩꯇꯥꯟꯒꯤ ꯃꯤ ꯑꯣꯏꯈꯤꯕ ꯃꯤ ꯑꯣꯏꯔꯕꯃꯛꯁꯨ ꯃꯈꯣꯏꯁꯤꯡꯕꯨ ꯆꯍꯤ ꯃꯁꯤꯡ ꯅꯥꯏꯗꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯃꯩꯅꯨꯡꯗ ꯄꯅꯤꯁꯃꯦꯟ ꯄꯤꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦꯅꯦ John 3:16 na kari hai for God so loved the world that he gave his only son that whoever believes in him should not perish but have everlasting life Ishor na taibang panbo asuk ki matik nungsiraga macha adu pibani kana oirabsu macha adubu thazaradi makoi ase manglaroi perish manglaroi adubu lomba naidana hingani hai perish haiba wahi se mangdana dum leigani haiba natte dana ko mangdana leigani haibadi natte na Paris hairadi poto leiraroi mangkhragani uraroi haibane asi natra wahi adugi wahan tho ado ichini nausing aduna phattabasing hoi maina makoi bu chakani adubu makoi ado adum chaktuna leigadabadi natte adubu makoi bu tumna chakhraga makoi ado Paris oikragani haibadi mangkhragani makoi ado amuka uraroi amuka leiraroi pullap mangkhragani forever everlasting lomba naidana uraroi makoi bu Paragi aroibada aina Spirit of Prophecy ki quotation amaka aina paninge the desire of ages ki page 436 aduda sumaina iye before honor is humility hai yam phajaine nang bu wang na thangat piba pamladi nang nolok kadabani hai awang ba adu phangdringai da hanna anemba humble nolok pami oigadabani hai To fill a high place before men, heaven chose the worker who, like John the Baptist, take a lowly place before God. Sargada aikoige mafam awang ba ado aikoina thidringaida. John the Baptist kumna yamna tolaba punsi da hinglaga ishor gi mamangda adugumba punsi hinglaga leigadabani haine. The most childlike disciples is the most efficient in labor for God. Angang machagi wakhan chelaga ishorgi thabak tawbasing aduna henna khumang chawsingani haine the heavenly intelligence can cooperate with him who is seeking not to exalt self but to save souls sargada leiba ishorgi mapal naidaba losing pangal aduna kana oirbasu magi masabu namtharaga atopabu wangna thangalaga aidi tolabani ko khallaga thawai mayam bu khomlaga leibasing aduda adugumba matik magul adugumba mahai masing thauna pangal adu pibigani haina Spirit of Prophecy ne iduna laye isini naw sing Jesu Christana magi sebok sing magi tung ingadaba sing da tambi takpi khibagi ahan basaruk adu aikoina ngasi tam naina minakhre tam khiba parasida nakoina lowsin ba yaba para kayamuk leiramlagani haina aina khalli nang aigi punsida madudagi phangkhiba parasing ado aigisu darkar leiko nangisu darkar leiko haibase aikoina khanglaga
madu uthoklega hingba ngamba punsi amamang oinanaba ishorna ekoi tagraba mayam bor pibiba oishinu thawai hakchang yauna tabiriba nakoi pumnamakki matakta ishorgi thoidok hendokpa bor adu pinabiba oishinu. Amen.